France, Morocco, Spain, Belgium, Norway, England, Argentina, and Switzerland FIFA World Cup 2026 की quarter final संख्रे defending champion Argentina ngarang sana kiba knockout round of 16 की match ta Egypt की मखुत्ता World Cup तगी मपाल थोक दबगता हिंगहोरे ngarang numidang pung mapan makai taba matamda Atlanta ge Atlanta Stadium da sana kiba knockout round of 16 की match ta Argentina na Egypt pu panjal ani ahum anida maithiba piramlaga quarter finals ki damak mafam kankibani Argentina ki panjal singh adu match ki humbudra mapan suba minute Christian Romero na match ki marfuga humde suba minute Lionel Messi na amasung match ki ahenba matam 90+3 da Enzo Fernandez na chankibani loinana Egypt ki panjal ani aduna match ki taraga manga suba minute Yashir Ibrahim na chankibaga loinana Mustafa Ziko na match ki humpuga taret suba minute chankibani nongyai matung pung ama makai taba matamda Vancouver gi VC Plus ta sana kiba match adudana Switzerland amadi Colombia apiba matamda panjal amata chanaba ngamdabadagi ahenba matam minute kuntrap haplaga amuk sanaki ahenba matam adudasu panjal amata chanaba ngamdabadagi penalty shootout ta Switzerland na Colombia pu panjal mari ahumda maithiba piram kibani Chathariba FIFA World Cup 2026 ki quarter finals ki ahanba match hayeng nongyai matung pung ama makai taba matamda France amadi Morocco lamba taunaragani ani shuba quarter finals ki match tana Spain amadi Belgium ahum suba quarter finals ki match tana Norway amadi England loinana mari shuba amadi aroiba quarter finals ki match tana Argentina amadi Switzerland lamba taunaragani